mayam numiti tasalakadore ko hangam pambi ahum maride len thatke che injang na pihik bagi yam haiko koi thoi ja yeng da masak se kar pera leiba manwa ne bachab da dingan ta di chaw ya di sa ai budi ngana ta di sa de ba adu nga thong adi mi ga uda bam lai ri ma cha chi ta tai ja thokra ga ne ai ga je sa ni ngai le hau da bam lai ri mayam Delhi asidi ayukta nong khar tabagi ko nungai re juga macha ji puman mola ina luai loi sit ne ba ko kan tor ga ngara nong dang mamam dai nong da wam da wai sit ngai re juga nong a na ga kui na tar ga tar ko puman mola kai no ko law law ri de ba hello Blessy Yendem sa lai tri abadana yendem prik prik chau lai kana ni yendem cha lai tri na ai ma na bi na ngarang video calling do da moi di ima ai yendem jam phare moi di yendem am da bu hong di yendem sa lai ja ba nong isin chau bu do da yendem sa ya mayam tu si mayang kun thadok na ba hangam ya da ga khala khala ga khara satoke atu phatra bo nang satui da phatra bo di pe o basket chin di je ado mayang ton thajana ba yam phare mayang ton thani ga lai de si de si je ma ga sato ado di nga ga thong de ya re he ma ma sa je nu ngai ta na nga ko ma na tra di ma ji chau chau ya de yeng da masak se kar pera leiba manwa ne bachab da dinga na ta di chau ya di ai budi ngana ta di sa de ba adu nga thong adi mi ga uda bam lai ri ma cha chi ta tai ja thokra ga ne ai ga je sa ni ngai le hau da bam lai ri adu gi oi tare nang ne pe ri do ai thing si da kang mar si ma se lok thoge adu phajari du di sila matam khar lagi jan wang khale e wang khat jan tu ata na chara phara roi mathung de o nok to ijau nang akhoi ka ka ga akhoi ni je li e ba kwa ada ma na likpa matam da ai likte ai na likpa matam da ma mu likte ba ada akhoi ni chak pa na lik mi na su ya lai ba te da ina sum chawr ga di mapung pha ning da te ai di tan sa sa re na hayo bu ne ate da nang adu hai hai de gi wari na te ai di hangam di wari to mayam khoi yung gi khamen sin ma cha do si ju hek tha doi ne si di Blessy ne he ninga si di khamen sin ma cha je kana ne hek te no ai na de he ke ko ma de baby Blessy ne ye loi nang ni adumai ne hek pa ya ro kai helle du di adu shi ram thokro ha si ji ya wang khale hek pa gi mong do papa ta ora shi tham doi no na te mai je mana ji yaw ne hek te ba ma thaki ji yaw ga adu na loi na ma thi bong the shi sorry ai ji nang gyan ta da ba khange yare yare adumai na phajani hi ose phajani kai la hapselo piro papa da piro ai ji am ta puthor ke am ta pura wah maram khumok se injang na pihik bagi yam haiko koi thoi ja mayam umorok si hongjen bire makhong dei jina mayang ton macha hun bagi ni khong man de ne umorok adu kai thajen bi ga na ngam loi jore khidang chaw bu ya bi yin di na han si na handak thi gi oina hangam aroi bane hadi smain tha dok puda ayeng marak ta chaninga ga khoi maru khara hulaga masam sa phoi sa bna mung tongan garni aduna tab du tha bdi handak na loire matam je asalakre inda hangam oi do khara du phuk talaga amu masam sa kha oi do man bu thajen bi ge si bokti chahon ge tong complex se yam thu phatra tuning ko ki ju wang di wang ab ne nung sa sa matam nung chu matam na ta bi ko kai no jima kari ba si ja ajwan jima yam phare mamang tha gi bu intruina phawang ngam dana dum si gre ba oi kitang di hormi dana
ꯍꯟꯗꯛꯀꯤꯁꯤꯅ ꯍꯦꯛꯇ ꯃꯥꯅ ꯋꯦꯗꯔ ꯆꯥꯟꯅꯈ꯭ꯔꯕ ꯀꯩ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯐꯖꯅ ꯃꯥꯅ ꯍꯤꯡꯉꯒꯁꯨ ꯄꯤꯔꯛꯄ ꯑꯃꯗꯨꯅ ꯃꯁꯥ ꯊꯦꯛꯄꯗꯣ ꯅꯣꯡꯁꯨ ꯉꯁꯤꯗꯤ ꯅꯣꯡ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯏ ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯀꯜꯂꯤꯁꯦ ꯇꯨ ꯗꯦꯜꯂꯤ ꯅꯣꯡ ꯈꯔ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯕꯁꯦ ꯅꯨꯡꯉꯥꯏ ꯂꯣꯏꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯄꯥꯂꯪ ꯀꯔꯤꯑꯕ ꯁꯤꯁꯦ ꯅꯠꯇꯦ ꯈꯪꯗ꯭ꯔꯦꯗꯀꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡ ꯍꯥꯏꯔꯒꯦ ꯃꯥꯁꯨ ꯃꯅꯥ ꯁꯪꯇ꯭ꯔꯤꯛ ꯁꯪꯀꯠꯂꯦ ꯀꯣꯜꯂꯝꯃꯅꯤ ꯀꯣꯂꯝꯅꯤ ꯑꯩꯈꯣꯏ ꯂꯐꯨꯁꯤꯁꯨ ꯌꯦꯡꯉꯣ ꯐꯖꯔꯛꯑꯦ ꯇꯨ ꯃꯁꯥ ꯎꯖꯨꯛꯂꯦ ꯂꯐꯨꯁꯤꯗꯤ ꯁꯤ ꯍꯟꯗꯛ ꯁ꯭ꯋꯤꯁꯇꯤ ꯁꯣꯟꯗꯣꯔꯦ ꯁꯤꯁꯤꯒꯤ ꯇꯨꯁꯤꯗ ꯃꯆꯥ ꯑꯃ ꯍꯧꯔꯤ ꯁꯤ ꯂꯐꯨ ꯃꯆꯥꯅꯤ ꯁꯤꯁꯦ ꯁꯤꯗꯤ ꯍꯌꯦꯡꯋꯥꯏ ꯌꯥꯝꯃꯀꯥꯟꯗ ꯑꯗꯨꯝ ꯂꯦꯟꯊꯠꯂꯒ ꯃꯆꯥ ꯌꯥꯗꯧ ꯃꯥꯜꯂꯦ ꯑꯆꯧꯕꯁꯦ ꯆꯥꯊꯣꯛꯇꯣꯏꯅꯦ ꯆꯥꯕ ꯌꯥꯗꯧ ꯃꯥꯜꯂꯦꯕ ꯑꯆꯧꯕꯁꯦ ꯎꯅꯥꯈꯩꯗꯣ ꯂꯧꯊꯣꯛꯎꯔꯣ ꯎꯅꯥꯁꯤꯅ ꯑꯇꯣꯞꯄ ꯊꯥꯒꯤꯗ ꯍꯥꯞꯈꯤꯅꯕ ꯃꯈꯥꯗꯗꯤ ꯌꯥꯎꯖꯔꯝꯃꯤ ꯑꯁ ꯅꯣꯡ ꯃꯈꯣꯟꯁꯦ ꯃꯌꯥꯝ ꯁꯤ ꯃꯣꯔꯣꯛ ꯅꯪꯅ ꯀꯩꯅꯣ ꯀꯛꯊꯠꯄꯤꯈꯤꯁꯤ ꯃꯌꯥꯝ ꯐꯔꯦ ꯐꯖꯅ ꯆꯣꯡꯈꯠꯂꯛꯑꯦ ꯍꯣꯡꯃꯟ ꯁꯤꯒꯤ ꯃꯣꯔꯣꯛꯁꯤꯁꯨ ꯌꯥꯝ ꯊꯤ ꯐꯖꯈꯤꯕꯅꯤ ꯑꯩ ꯎ ꯃꯣꯔꯣꯛ ꯍꯥꯟꯅꯒꯤ ꯈꯔ ꯃꯃꯥꯡ ꯇꯧꯕꯁꯤꯡꯁꯦ ꯃꯅꯥ ꯈꯔ ꯆꯣꯡꯈꯠꯂꯛꯑꯦꯕꯀꯣ ꯁꯤꯁꯤꯃ ꯈꯔ ꯊꯥꯗꯣꯛꯄꯤꯒꯦꯅ ꯑꯩꯁꯨ ꯇꯧꯔꯤꯅꯤ ꯕꯣꯔꯥꯁꯤꯡꯁꯦ ꯌꯥꯔꯛꯇ꯭ꯔꯕ ꯆꯍꯤ ꯑꯃꯃꯝꯗꯤ ꯍꯦꯟꯅ ꯆꯠꯇꯦꯕꯀꯣ ꯁꯤꯖꯟ ꯑꯃꯃꯝ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯑꯃꯐꯥꯎ ꯐꯥꯗꯦ ꯑꯗꯨꯒ ꯌꯦꯟꯗꯦꯝꯁꯤ ꯐꯒꯠꯂꯛꯑꯦ ꯁꯤꯁꯤꯃꯗꯤ ꯌꯦꯟꯗꯦꯝ ꯌꯥꯝ ꯆꯥꯎꯔꯦꯀꯣ ꯑꯗꯨꯗ ꯁꯟꯊꯤ ꯈꯤꯇꯪ ꯍꯥꯞꯄꯤꯍꯧꯒꯦ ꯑꯗꯨꯒꯤ ꯁꯟꯊꯤ ꯂꯩꯀꯨꯞ ꯆꯦꯔꯪꯗ ꯍꯥꯞꯄꯛꯏꯅꯤ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯉꯩꯁꯤꯗ ꯕꯛꯂꯝ ꯈꯤꯇꯪ ꯌꯦꯟꯗꯦꯝ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯊꯥꯔꯔꯣꯏ ꯍꯟꯗꯛ ꯌꯥꯝꯅꯗꯤ ꯊꯥꯔꯣꯏ ꯁꯤ ꯈꯛ ꯊꯥꯔꯅꯤꯕꯀꯣ ꯑꯗꯨ ꯁꯤ ꯈꯛ ꯊꯥꯔꯒ ꯈꯔ ꯐꯖꯅ ꯆꯥꯎꯍꯜꯂꯒꯦ ꯌꯥꯝ ꯊꯥꯔ ꯖꯒꯥ ꯂꯩꯇꯕꯅꯤꯅ ꯖꯒꯥꯁꯨ ꯂꯩꯇꯦ ꯂꯩꯕꯥꯛꯁꯨ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯊꯥꯕꯗꯤ ꯌꯥꯝ ꯊꯥꯅꯤꯡꯕ ꯑꯗꯨ ꯃꯐꯝꯁꯨ ꯂꯩꯇꯦ ꯂꯩꯕꯥꯛꯁꯨ ꯂꯩꯇꯦ ꯁꯦꯝꯕꯤꯈꯤꯕꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤꯕꯅꯦ ꯑꯗꯨꯁꯨ ꯃꯈꯣꯡꯁꯦ ꯗꯣꯛ 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 ꯈꯔ ꯌꯥꯡꯒꯥꯏꯕꯤꯔꯒ ꯁꯟꯊꯤ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯤꯅꯕ ꯃꯇꯥꯒ ꯌꯥꯝ ꯐꯖꯅ ꯆꯠꯂꯤꯅꯦ ꯑꯗꯣ ꯃꯇꯥꯏꯗ ꯑꯁꯤꯁꯤꯅ ꯍꯧꯒꯠꯂꯛꯀꯗꯣꯔꯤꯅꯤ ꯁꯤꯗ ꯌꯦꯟꯗꯦꯝꯁꯤꯅ ꯕꯁ ꯈꯨꯍꯧꯕꯅꯤ ꯑꯩꯈꯣꯏ ꯌꯦꯟꯗꯦꯝꯒꯤꯗꯤ ꯄꯣꯛꯇ ꯉꯥꯏ ꯃꯆꯥ ꯃꯌꯥꯝ ꯃꯌꯥꯝ ꯄꯣꯛꯄꯗꯣ ꯅꯣꯡꯁꯤꯒ ꯀꯩꯅꯣꯒ ꯆꯥꯟꯅꯅꯕ ꯁꯟꯊꯤ ꯍꯥꯞꯄꯤꯒ ꯆꯥꯟꯅꯅꯕ ꯇꯧꯏ ꯃꯀꯥ ꯈꯔ ꯂꯩꯁꯦ ꯍꯥꯟꯅ ꯁꯟꯊꯤꯁꯦ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯃꯀꯥꯁꯤꯡꯁꯦ ꯍꯦꯛꯇꯣꯛꯎꯔꯒꯦ ꯏꯔꯣꯟꯕ ꯆꯔꯥ ꯑꯃ ꯆꯥꯅꯅꯕ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇ꯭ꯔꯤ ꯃꯀꯥꯁꯤꯗꯤ ꯑꯁ ꯅꯣꯡ ꯇꯥꯁꯜꯂꯛꯑꯦ ꯁꯤꯅ ꯆꯣꯠꯇꯣꯔꯒ ꯂꯥꯛꯑꯣ ꯅꯣꯡ ꯍꯥꯡꯉ ꯇꯧꯔ ꯂꯥꯛꯑꯣ ꯅꯥꯔꯛꯀꯅꯤ ꯁꯤ ꯅꯣꯡ ꯇꯥꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯔꯥ ꯁꯤꯗ ꯍꯤꯗꯥꯛꯀ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯄꯣꯠ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯤꯇꯪ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯆꯥꯏꯕꯁꯤꯒ ꯅꯣꯡ ꯇꯥꯔꯛꯄꯒꯤ ꯏꯁꯤꯡꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩꯑꯕ ꯅꯣꯡ ꯇꯥꯕ ꯏꯁꯤꯡꯁꯤꯗꯤ ꯄꯨꯔꯥ ꯂꯩꯍꯥꯎ ꯍꯥꯞꯄꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯆꯥꯔꯁꯤ ꯃꯌꯥꯝ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯊꯪ ꯃꯥꯔꯀꯦꯠ ꯊꯣꯛꯂꯛꯄꯗꯅꯦ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯃꯆꯥꯗꯨꯅꯤꯀꯣ ꯃꯆꯥ ꯃꯌꯥꯝ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯝ ꯄꯥꯝꯅꯕꯗꯣ ꯃꯌꯥꯝꯅ ꯅꯣꯡꯃꯨꯛ ꯈꯤꯇꯪ ꯄꯥꯊꯈ꯭ꯔꯦ ꯌꯥꯝ ꯀꯟꯅ ꯆꯨꯕꯗꯤ ꯅꯠꯇꯦꯗ ꯅꯨꯡꯁꯥꯒꯁꯨ ꯀꯥꯞ ꯑꯗꯨꯝ ꯊꯣꯛꯏ ꯄꯣꯠꯅꯤ ꯎꯆꯤ ꯅꯣꯡꯒꯤ ꯇꯥꯏꯞꯇ ꯑꯗꯨ ꯎꯆꯤ ꯅꯣꯡ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯤꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗ ꯍꯤꯗꯥꯛꯅꯤ ꯆꯔꯥ ꯑꯃꯗꯤ ꯐꯖꯅ ꯊꯣꯛꯑꯅꯤ ꯌꯦꯟꯗꯦꯝꯗꯣ ꯌꯦꯟꯗꯦꯝ ꯃꯅꯥꯒ ꯀꯝꯐꯣꯏꯒ ꯆꯥꯔꯛꯄ꯭ꯔꯥ ꯊꯨꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯍꯥꯞꯄꯒꯀꯣ ꯑꯩ ꯆꯥꯔꯛꯇ꯭ꯔꯁꯨ ꯀꯀꯥꯗꯤ ꯑꯗꯨꯝ ꯆꯥꯔꯛꯑꯝꯒꯅꯤ ꯍꯥꯏꯗꯤ ꯑꯩ ꯃꯄꯨꯅꯤꯅ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯃꯤꯠꯀ ꯍꯥꯏꯐꯦꯠ ꯎꯏꯁꯜꯂꯒ ꯁꯨꯒꯠꯂꯒ ꯀꯣꯗ꯭ꯔꯣꯛ ꯁꯥꯏꯕꯗꯣ ꯆꯥꯕꯗ ꯅꯣꯏ ꯃꯤꯠ ꯅꯥꯀꯟ ꯅꯥꯝ ꯑꯃ ꯎꯏꯁꯜꯂ ꯆꯥꯗꯕ꯭ꯔꯥ ꯃꯤ ꯂꯣꯏ ꯆꯥꯏ ꯀꯩꯅꯣ ꯃꯤ ꯂꯣꯏꯅꯃꯛꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯍꯥꯏꯅ ꯑꯗꯨ ꯅꯠꯇꯗꯤ ꯍꯥꯒꯦ ꯇꯧꯕꯒꯤ ꯁ꯭ꯇꯥꯏꯜ ꯑꯃꯔ ꯀꯔꯤꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯑꯠꯆꯥ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯉꯁꯤ ꯑꯍꯥꯟꯕ ꯈꯪꯉꯤ ꯑꯗꯨꯗ ꯃꯥꯏ ꯇꯨꯡꯗ ꯑꯣꯏꯅ ꯈꯪꯖꯤꯜꯂꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯁꯦ ꯍꯩ ꯆꯥꯃꯜꯂꯛꯇꯅꯗꯤ ꯍꯩ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯇꯥꯔꯦ ꯌꯥꯝ ꯆꯥꯔꯛꯄ꯭ꯔꯥ ꯍꯦ ꯌꯥꯝ ꯆꯥꯔꯛꯄꯩ ꯋꯥ ꯅꯠꯇꯦꯗ ꯑꯗꯨꯏꯁꯨ ꯈꯔ ꯆꯥꯔꯛꯑꯦ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯌꯥꯔꯦ
ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯆꯋꯥꯏ ꯁꯟꯊꯤ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯤꯔꯒꯦ ꯂꯩꯌꯦ. ꯆꯋꯥꯏꯒ ꯌꯦꯟꯗꯦꯝꯁꯤꯒ ꯑꯗꯩꯗꯤ ꯀꯔꯤꯒ ꯆꯋꯥꯏꯒ ꯌꯦꯟꯗꯦꯝꯒ ꯑꯂꯨꯒ. ꯑꯂꯨꯒ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯥꯡꯅ ꯍꯧꯖꯤꯛ ꯊꯥꯗꯣꯏꯁꯤꯅꯅꯦ ꯀꯩꯅꯣꯗꯣ ꯄꯥꯟ ꯑꯆꯧꯕꯗꯣ ꯍꯥꯎꯒꯤ ꯄꯥꯟ ꯀꯥꯏꯅꯒ ꯍꯥꯏꯅꯕꯗꯣ. ꯍꯧꯄꯥꯟ. ꯍꯥꯎꯄꯥꯟ ꯍꯥꯏꯅꯕꯗꯣ. ꯑꯩꯈꯣꯏ ꯃꯨꯀꯤ ꯄꯥꯟꯁꯨ ꯊꯥꯔꯦ ꯍꯥꯎꯄꯥꯟꯁꯨ ꯊꯥꯔꯦ. ꯍꯟꯗꯛ ꯆꯥꯅꯕꯒꯤ ꯄꯤꯔꯛꯄꯗ ꯃꯇꯣꯟ ꯑꯃꯨꯛꯇꯪ ꯌꯦꯡꯁꯦꯅ ꯇꯧꯕꯅꯦ ꯑꯗꯨ ꯃꯁꯤꯕꯨ ꯐꯅꯌꯥꯝ ꯆꯥꯎꯈꯠꯂꯛꯑꯦ. ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯅꯔꯛꯄꯗꯣ ꯑꯗꯨꯗꯨꯒꯤꯅꯤꯗ. ꯁꯤꯗ ꯍꯥꯎꯄꯥꯟ ꯍꯥꯏꯅ ꯁꯤꯗꯩꯗ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨꯀꯣ. ꯁꯨꯝ ꯊꯥꯏꯅꯗꯒꯤ ꯍꯥꯏꯅꯔꯛꯄꯗꯣ ꯑꯗꯨ ꯍꯥꯏꯕꯩ ꯋꯥꯅꯤ. ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯊꯛ ꯀꯥꯈꯠꯂꯨꯕꯗꯣ ꯁꯤꯒꯤ ꯍꯦꯛꯂꯛꯑꯦ ꯇꯨ ꯌꯦꯟꯗꯦꯝ ꯆꯔꯥ ꯑꯃ ꯍꯦꯛꯑꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯁꯤ ꯆꯔꯥ ꯑꯃꯨꯛ ꯍꯦꯟꯅ ꯊꯣꯛꯑꯅꯤ ꯏꯕꯥꯅꯤꯈꯛ ꯆꯥꯕꯅꯤꯅ ꯊꯣꯏꯊꯣꯏꯗꯤ ꯆꯥꯕ ꯍꯩꯔꯣꯏ. ꯍꯪꯒꯥꯝꯁꯤꯁꯨ ꯆꯔꯥ ꯑꯃ ꯍꯦꯛꯑꯦ ꯍꯪꯒꯥꯝꯁꯤ ꯉꯁꯤ ꯉꯥꯒ ꯊꯣꯡꯗꯔꯅꯤ. ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯊꯣꯡꯗꯣꯏꯔꯥ? ꯍꯧꯖꯤꯛꯅ ꯆꯋꯥꯏꯒ ꯌꯦꯟꯗꯦꯝꯒ ꯏꯔꯣꯜꯂꯒꯦꯕ. ꯁꯤꯗ ꯆꯋꯥꯏ ꯂꯩꯔꯦ ꯌꯦꯟꯗꯦꯝꯁꯦ ꯏꯔꯣꯟꯗꯔꯅꯤ. ꯍꯪꯒꯥꯝꯁꯦ ꯃꯌꯥꯝ ꯀꯩꯅꯣꯅꯤꯀꯣ ꯑꯁꯤꯁꯦ ꯄꯤꯀꯣꯛꯅ ꯆꯥꯗꯕꯒꯤ ꯃꯅꯥꯗꯅꯤ. ꯁꯤ ꯃꯌꯥꯝ ꯄꯤꯊꯣꯛꯅ ꯆꯥꯈꯤꯕꯗꯨꯅꯤ. ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣꯃꯨꯛ ꯍꯦꯛꯄ ꯀꯥꯈꯠꯂꯛꯏꯅꯦ ꯀꯔꯤꯕ ꯁꯤ ꯃꯃꯤꯡꯁꯦ ꯅꯣꯡꯃꯪꯈꯥ. ꯅꯣꯡꯃꯪꯈꯥ ꯃꯄꯥꯟꯁꯦ ꯌꯥꯝ ꯁꯥꯔꯦ. ꯍꯟꯗꯛꯀ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯃꯅꯤ. ꯍꯟꯗꯛꯀ ꯑꯍꯨꯝꯂꯛ ꯆꯔꯥ ꯑꯍꯨꯝꯗꯤ ꯆꯥꯔꯦ ꯄꯥꯝꯕꯤ ꯑꯃꯈꯛ ꯊꯥꯕꯁꯤꯗ. ꯍꯥꯎꯋꯦ ꯀꯦꯅꯤꯁꯤꯁꯨ ꯑꯃꯨꯛ ꯀꯥꯡꯉꯧ ꯆꯥꯕꯁꯨ ꯌꯥꯝ ꯐꯨꯟꯗꯣꯏꯅꯤꯀꯣ. ꯍꯥꯎꯋꯦꯕꯀꯣ. ꯑꯩ ꯊꯣꯡꯉ ꯆꯥꯕꯗꯤ ꯆꯥ ꯉꯝꯗꯦ. ꯍꯥꯏꯗꯤ ꯊꯣꯡꯉꯁꯨ ꯍꯥꯎꯋꯤ ꯀꯥꯡꯉꯧꯁꯨ ꯍꯥꯎꯋꯤ. ꯊꯣꯡꯉꯗꯤ ꯈꯨꯗꯣꯟꯕꯨ ꯅꯤꯡꯗꯦ. ꯅꯪ ꯁꯤꯒꯤ ꯍꯋꯥꯏꯇꯣꯟ ꯃꯅꯥ ꯑꯃꯅꯤ ꯆꯣꯡꯉꯤꯁꯦ ꯁꯤꯁꯦ ꯍꯦꯛꯇꯠꯈ꯭ꯔꯁꯦ. ꯁꯤ ꯑꯃꯨꯛꯇꯪ ꯇꯧꯈꯥꯏꯒꯦ. ꯁꯤ ꯃꯃꯥꯡꯗ 3-4ꯔꯛꯇꯤ ꯊꯠꯈ꯭ꯔꯕꯅꯦ ꯑꯗꯨꯁꯨ ꯈꯤꯇꯪ ꯂꯩꯕꯅꯤꯅ ꯑꯃꯨꯛꯇꯪ ꯀꯣꯠꯂꯒ ꯆꯥꯕꯗ ꯀꯥꯟꯅꯅꯤ. ꯁꯨꯃꯥꯏꯅ ꯄꯥꯏꯕꯤꯌꯨ. ꯁꯤꯒꯩ ꯍꯦꯛꯑꯦ. ꯑꯩꯈꯣꯏ ꯁꯤ ꯈꯤꯇꯪꯗꯤ ꯉꯧꯕ ꯆꯥꯕ ꯌꯥꯔꯅꯤ. ꯈꯔ ꯀꯧꯔꯒꯁꯨꯀꯣ ꯑꯂꯨ ꯀꯩ ꯍꯥꯞꯆꯤꯟꯗꯅ ꯈꯣꯠꯆꯤꯟꯗꯅ ꯍꯋꯥꯏ ꯊꯔꯥꯛ ꯈꯔ ꯍꯥꯞꯆꯤꯜꯂꯒ. ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯈꯨꯠ ꯄꯨꯜꯂꯒ ꯑꯩꯅ ꯆꯥꯗꯣꯏꯅꯤ. ꯆꯔꯥ ꯑꯃꯗꯤ ꯃꯥ ꯃꯇꯣꯟꯗꯅ ꯂꯣꯏ ꯆꯥꯈ꯭ꯔꯕꯅꯦ. ꯑꯗꯣ ꯑꯩ ꯅꯪꯉꯣꯟ ꯆꯥꯅꯨ ꯍꯥꯏꯕ꯭ꯔꯣ? ꯅꯪ ꯊꯣꯡꯉꯒ ꯆꯥꯖꯧ ꯍꯥꯏꯕꯅꯦ. ꯑꯗꯣ ꯃꯥ ꯑꯊꯣꯡꯕꯗꯣ ꯈꯥꯏꯌꯦꯅ ꯆꯥꯖꯗ꯭ꯔꯗꯤ ꯑꯩ ꯆꯥ ꯇꯥꯝꯅꯤ ꯀꯩꯅꯣ. ꯃꯣꯔꯣꯛꯁꯦ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯃꯔꯨꯁꯦ ꯍꯨꯜꯂꯒ ꯁꯤ ꯀꯔꯤꯅꯅꯣꯝ ꯆꯤꯛꯊꯠꯂꯒ ꯀꯩꯅꯣ ꯇꯧꯔꯤꯅꯦ. ꯃꯔꯨ ꯄꯥꯝꯕꯤꯁꯦ ꯈꯨꯏꯊꯔꯛꯄ ꯑꯅꯤꯃꯨꯛ ꯌꯥꯎꯔꯤꯅꯦ. ꯑꯗꯣ ꯑꯃꯅ ꯁꯤꯗꯩ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨ ꯑꯃꯨꯛ ꯁꯤꯗ ꯃꯔꯛꯇ ꯌꯥꯎꯔꯤꯗꯣ. ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯊꯣꯔꯥꯏ ꯃꯆꯥ. ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯀꯩꯅꯣꯁꯦ ꯁꯤꯁꯦ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯆꯥꯔꯥꯅꯦꯕꯀꯣ ꯑꯩꯅ ꯍꯨꯟꯕꯅꯦ. ꯑꯩꯁꯨ ꯄꯥꯝꯕꯤ ꯈꯔ ꯊꯥꯒꯦꯅ. ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣই ꯌꯨꯝ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯃꯆꯥꯗꯨꯅꯤꯀꯣ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯀꯣꯏꯕ ꯃꯆꯥꯗꯣ. ꯑꯗꯣ ꯆꯥꯔꯥ ꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ. ꯃꯊꯪꯒꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯗ ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ. ꯆꯨꯝꯅ ꯄꯥꯝꯕꯤ ꯑꯃꯅꯤ ꯊꯥꯅꯤꯡꯕ ꯂꯩꯔꯒꯗꯤ. ꯅꯄꯥꯛꯄꯤꯁꯨ ꯑꯃꯨꯛ ꯐꯖꯔꯛꯑꯦ ꯃꯀꯥ ꯇꯥꯕ ꯍꯧꯔꯛꯑꯦ ꯈꯔ. ꯁꯣꯟꯒꯤꯁꯤꯅꯗꯤ ꯍꯦꯟꯕꯅꯦ ꯃꯅꯥ ꯄꯥꯛꯄ. ꯁꯣꯝꯒꯤꯁꯦ ꯃꯅꯥ ꯈꯨꯄꯥꯛ ꯑꯃꯅꯦ. ꯐꯣꯟꯁꯤꯗ ꯈꯪꯗꯕꯩ ꯋꯥꯅꯦꯕꯀꯣ. ꯄꯥꯛꯈ꯭ꯔꯖꯥꯠꯅꯤ ꯑꯁꯦꯡꯕꯗ. ꯑꯩ ꯈꯨꯕꯤ ꯊꯝꯃꯒꯦꯕꯀꯣ ꯑꯗꯨꯗ ꯈꯪꯉꯅꯤ ꯀꯌꯥꯝ ꯄꯥꯛꯑꯦꯗꯣ. ꯑꯩ ꯈꯨꯕꯤꯗꯣ. ꯇꯣ ꯃꯌꯥꯝ ꯁꯤꯒꯤ ꯆꯥꯡꯁꯦ ꯁꯤꯁꯦ ꯆꯨꯝꯅ ꯑꯝꯇ ꯊꯝꯃꯛꯑꯣ. ꯈꯨꯠꯁꯦ ꯀꯌꯥꯝ ꯁꯥꯡꯒꯦꯗꯤ ꯌꯦꯡꯉꯅꯤ. ꯁꯤꯒꯤ ꯅꯄꯥꯛꯄꯤꯁꯦ. ꯅꯠꯇ꯭ꯔꯒ ꯅꯪ ꯈꯨꯠꯇ ꯇꯝꯃꯣꯁꯦ ꯑꯩ ꯎꯠꯂꯛꯀꯦ. ꯈꯨꯠꯇ ꯅꯈꯨꯠꯇ ꯊꯤꯡꯖꯜꯂꯣ. ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯄꯥꯛꯄꯤꯅ ꯋꯥꯡꯕꯒꯤ ꯆꯥꯡꯁꯦ ꯌꯦꯡꯉꯨ. ꯁꯤꯌꯣ. ꯀꯩ ꯀꯧꯏ ꯁꯤ? ꯈꯨꯗꯨꯞ. ꯈꯨꯗꯨꯞ. ꯀꯥꯞ 2ꯒ. ꯍꯥꯏꯗꯤ ꯈꯨꯗꯨꯞ ꯑꯃ ꯍꯦꯜꯂꯦꯕ ꯁꯥꯡꯕꯁꯦ. ꯑꯗꯨꯒ ꯁꯣꯟꯒꯤ ꯅꯥꯀꯨꯞꯄꯤ ꯌꯥꯝ ꯐꯕ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯦꯟꯈ꯭ꯔꯕꯅꯦꯕꯀꯣ. ꯍꯟꯗꯛ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄꯅꯦ. ꯁꯤꯁꯨ ꯌꯥꯝ ꯐꯕꯅꯦ. ꯃꯔꯛꯇ ꯑꯀꯨꯞꯄ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯔꯨꯗꯒꯤ ꯍꯨꯟꯖꯤꯟꯕꯗꯣ. ꯃꯀꯥ ꯑꯄꯥꯛꯄ ꯌꯥꯎꯔꯤꯁꯤꯅ ꯆꯔꯥ ꯊꯥꯗꯣꯛꯄꯗꯣ. ꯁꯤꯁꯤꯅ ꯃꯃꯥꯡꯗ ꯌꯣꯟꯈꯤꯕꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯦ. ꯀꯣꯝꯕꯤꯔꯩꯁꯦ ꯁꯥꯠꯍꯟꯒꯦꯅ ꯊꯥꯕꯅꯤ. ꯅꯪꯗ꯭ꯔꯦ. ꯆꯩꯔꯥꯎꯕꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ. ꯀꯩꯅꯣꯒꯤ ꯒꯧꯔꯒꯤ ꯆꯩꯔꯥꯎꯕꯗꯨꯗꯤ ꯅꯪꯒꯗ꯭ꯔꯥ ꯅꯪꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ. ꯃꯌꯥꯝ ꯁꯤꯗꯩꯗ ꯄꯥꯝꯕꯤ ꯑꯃꯅꯤ ꯍꯧꯒꯠꯂꯛꯏꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯀꯩꯅꯣꯅꯤꯀꯣ ꯂꯣꯝꯕꯅꯤ. ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯂꯣꯝꯕꯁꯦ ꯐꯖꯅ ꯍꯧꯔꯝꯃꯀꯥꯟꯗ ꯀꯥꯞꯃꯨꯛ ꯋꯥꯡꯉꯛꯑꯀꯥꯟꯗ ꯂꯣꯏ ꯀꯪꯉ ꯁꯤꯈꯤꯕ ꯋꯥꯅꯤ ꯅꯨꯡꯁꯥ ꯁꯥꯕꯗꯨ. ꯍꯟꯗꯛꯇꯤ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯅꯤ ꯍꯟꯗꯛꯁꯨ. ꯃꯌꯥꯝ ꯅꯨꯃꯤꯠꯇꯤ ꯇꯥꯁꯜꯂꯛꯀꯗꯧꯔꯦꯀꯣ. ꯍꯪꯒꯥꯝ ꯄꯥꯝꯕꯤ 3-4ꯗ ꯂꯦꯟ ꯊꯠꯀꯦ. ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ
subscriber ama mamangdagi kanodi yam kana haibne ko hangamje adugi hawaja yomri uji farak taribni na magi hangamje hana pigrage na pami hoy pulaka dorogam dorjilan ai wa wa na yam li sang na sakibado ko wa se hangam ne to ulo se handak akoi hangam ji lo shalabne ko ta yidi pi me pedre law he yam naw mathang da di hangam kutha khangani ma'am haidi kupsalani ba handak mathang haidi pikok na chathokhi budo anna ta di ma'am puthok jaga da uli handak tanja kanu ta hogdre haidi haidi lak train technique khangogdre punjab kanu gi pikok lak train ra khaddo budo adu dunane adudi ma'am si horin pitok pigrage